Arambai News Guwahati da Manipuri Pao tawiriba singbu ihan handumaktada chingangbam sujitarani na khurumjari hojing asigi samlapa mariba pau sing lawirasi Assam ki Assembly Mikhal ki matam lagliba Mars ki ahanba chayolda lauthokliba yai haina Prime Minister Narendra Modi na ngasi ingit ama pirakre Mikhal ki matam lauthoktrigai mamang Prime Minister Narendra Modi amukasu Assam da laglaba yai hairi ngasi Assam da thamagi manungda ahumlak suba oina khongdarakladuna Narendra Modi na Silapathada Swalkusi Engineering College amasong awang Assam gi ahanba Engineering College ama Dhemaji dasu urep uyung tamki asidasu nathana tongan ba project mangasu virtually hangdokladuna awang nongpogasi India gi growth engine ni haiki Yanaba ama puraknabagi matam loikibadagi siba changba khangdana aruba phibamda lairiba kuipogi official ani gi matangda ngasidi khajik nungaiba paw ama lakli Alpha amsung kuipo company gi marakta mediator gi saklon lauraduna wari sanariba Assam gi pakhangmacha Kaushik Phukana media da khangalakhiba matungina Assam gi miyoi kyana haizarakpa du Alpha na ikai khumnaraduna official ani asi sibagi cherak pirambadagi tangaire haire Numit kharanigi manungda nungaiba paw taraba yai haibagi thajabasu mahakna phongdorakhi phibam asida tumba chaba khangdana thawai waduna lerakhiba imung anigi miyoi singnasu Pares Baruagi mafamda thagatpa phongdorakhi panba yai mediator oiriba Kaushik Phukan mafam khangdana mangkhraba Revati Phukan gi machanupani aduga Revati Phukan asina Alpha gi Commander in Chief Pares Baruagi yamnamak naksinaramba marupni Arunachal lengak na mateng pangbinaba haizarakhiba amasung madubo Assam lengak nasu sogot pirakpadagi Alpha amsung kuipo company gi marakta wari sanabagi thodang asi mahakna lawkhibani hairaduna phariba miyoi animak tekta kaidana yamnamak nungaina chekshina leiri hairakhi asida sunathana lagliba February gi tang kunmari da company asigi makok thongba officer sing Guwahati da thonglaragane makhoi thunglaraba matung karigumba yanaba ama purakpa ngamlebadi nungaiba paw soidana taba phangani haina Kaushik Phukana makhatana phongdorakhi wari sanaba asida yamnamak luba tangka kharasu leiri madu loishinaba ngamdri haiba wafam amasu Phukana palakhi Guwahati Pan Bazar gi Don Bosco School da COVID positive case ngarang thengnabadagi Sarasida COVID ki mi painaba nemthadringai maragasida Sarasimaki Chanmari da leiba Holy Child School da so COVID ki akiba lerakpadagi school asigi offline parikya sing yeithokre Bollywood actor Vivek Oberoi na Ahom General Lachit Borphukan gi punsigi mathakta web series ama semlagani lauthokre panbayabadi web series asigi artist singsu chada humbudra Assam dagi logani hairi Mathaga Assam gi Turel Ithat Majuli gi Jengrai Mukta pangthokiba state asigi tongan ba ethnic community singi marakta nat pithok pisin gi oiba sahodar Englishingani kunma thoida saruk yaraduna ngarang nongmaijing numit actor asina wafamasi lauthokibani Ngasi ayog Dhanamandri University ki makhada lariba DM College of Arts, DM College of Science amadi DM College of Commerce ki mahiroi singna college asigi oja singna wakat khongjang changsin khibadagi lairik tamba phangdriba se tamba phanghalu hairaduna college asigi campus ki akoibada rally chatki mamaida mahiroi singna campus ki wangoda thorknaba amadi assembly tamna thomjinaba honarakhi tungda security personnel singa mahiroi singa kanna muknarakhi amasung police personnel singna smoke bomb kapki khoisaunaraba mahiroi singna police tamna nungnangsilakhi police ki maikai dagi su tear gas na chingba kaptana mahiroi sing tankhainaba kanna honarakhi thodoga sida mahiroi ni pan lom asoga pannangduna hospital da laikannari hairi Nakalambaromda Larik Tamba Panghanbiu Haraduna Kongjang Changsin Kiba Mahiroi Singda Police ki Kahenba Thong Emsuna Akan Bamong the condemn Tawi Hirakibagalina Mahiroi Singi Kongjang Asida Emsuna su support Toragani Haina Emsugi Human Resource Development Secretary Bruce Pebamna Hirakre Kumbi Kendragi Manung Channa Saiton Kaitel the Pangtukiba Party ki Tharomamada Saruk Yaraduna MP Dr. R.K. Ranjanna India gi Khwaidigi Wangba Piral Thanga Kendragi Chauba Chingthakta Yungnanaba Prime Minister gi Mideng Chingsinkibaga Loinana Netaji Subhash Chandra Bose ki Chahi ama chupna chathagadaba Thoromgi Aroiba Thorom Imphal natraga Moirangda Pangthoknaba Haizakre Haina Miyamda Phongdokhi Iramdam Khorzai Apunbalup Ikhal Manipur Yanglam Gwavgai na Sinduna Mana Lanthokpa amasung Ihaurakpa Phongbagi Thoram Apamasigi Lamjing Meira Club Community Hall da Pangthokre
JN Dance Academy gi hanagi director Professor Longzam Joychandrana athoiba lengbirakpa Rupmal Theatre gi director Loitongbam Brajamohan Singhna athoiba mithung amadi Lubasigi President Sahitya Academy awardee Maibam Nabugi Sorna Thoramapu oikiba Thoramasida Kasar Singerbon gi Manipuri lon gi aiba Tahir Sajabamda maki saireng lairik Lakani amuk hanagidamak Maibam Ongbi Ningsing Korirol Mana Inglisingani kun langthokre Lubasigi Chepong ihaurakpa taramari suba masingsu Thoramasida Pongki Manipuragi boxer Thokchom Sanamacha Chanuna Hokiba February Tang Kun Budva Montenegro da Pangtholiba Kuncha Suba Adriatic Pearl Tournament ki KG Humbudrama gi category da maki khwaidagi anakpa lamba amasung teammate Ras Sahibabu manga sinoda thindatuna gold medal lawkhre Gold medal lorokpa sida Manipur gi CM NBN maki Twitter da Sanamacha Chanu gi mafam da thagatpa phongdorakhi Panbayai hojik phawbada tournament asida Indian boxer singna gold ani silver ani amasung bronze ahum lawkhre Masigi manungda Manipuragi KG Yankhaimathoi gi category da Naurem Baby Rozi Sana Chanunasu ngarang final da Uzbekistan gi Sabina Bobokula Babu maithiba piduna gold medal ama lawkhrabani Maharashtra amsung Kerala da COVID case wankhalakpadagi state ani asidagi flight lakpa passenger sing thasigi kunmari dagi tangai fadana COVID test tawragani Bir Tikendrajit International Airport Imphal da hek thunglabaga state ani asigi passenger sing regular test tawgani haina health service ki director nangasi thadorokpa chirol amana phongdorakli Mizoram dagi chahi kulhumdoi suraba nutlai lalbia khimana lagliba April thada pangthokadariba International Boxing Association IBA Championship ta India gi represent tawragane Mumbai da pangthokadariba Marine Pro Boxing Promotion na promote tawba from asida mamangi sanaba kya da National Championship kya lawkhraba lalbia khimana Olympic gold medalist Hassan Boy Dusmatov Kazakhstan da sanakiba President's Cup ta maithiba pikhi Mizoram gi headquarters 23 sector Assam Rifles ki lamjing makhada Sarsip Battalion of Assam Rifles na COVID pandemic ki luraba tanja sida Bir Naris ki damak leptana hotnaduna lakli ngarang nomaizing numit Sarsip Battalion asina state asigi tokhai ba mafam haibadi Julia Jongmawi amadi Lal Dengi da chatuna nomada changdraba yadaba potlam singen toktuna angamba mateng pangki Team ase Maitai Chanu, Assistant Commandant Dr. Tanusri Lorembam Naluchinki, Nupi Singh Asigi Kudong Chadaba, Medical Gyoiba Pibam Kayadasu, Dr. Asina, Mateng Pangki. Hokiba Punkun Maria Seda Wanopoki State Singimanung da Hosik Power da Ngasigyoina, COVID-19 positive Webagi report Lakraba State Singimanung da Tripura da Ani, Manipura Ahum, Meghalaya da Anini. Asuna India da Ngasigyoina Hosik Power da COVID Kianova positive case, Lising Marie Subna, Yankai Teruk Pankre. Apunba nabagi masing crore amaga lak taramathoi yaukre laying libagi masing na lak amaga lising nipu marini amadi apunba laikidabagi masing lak amaga lising yankai taruk chamriga humpu humdoine ngasi goina hojik phawda India da COVID anaba punna nipu mathoi laikidabagi pau lakli Puducherry gi Chief Minister V Narayan Swamy pham thadokre trust vote tamaithibadagi bhag pham thadokibane Lengak hingnanabagi majority ki mathau taba MLA masing taramanga sudabadagi minority tarakibani panbayai assembly da Congress MLA gi masing tarani thoida hantaraki asumna mikhal pangthokadaba kharada ngaisilaklaba matamasida Puducherry lengak tu kibaga loinana kha bharat ta Congress ki amata ngaraba lengak su tukre BJP na makhoi gi MLA sing leikibadagi Congress tu buni haina ex-CM V Narayan Swamy na pendaba phongdoraki Ngaklibadi Congress ki Senapati Rahul Gandhi laklamba pungu marfudra taru ki matungda state lengak asi tukibani Prime Minister Narendra Modi na thasigi manungda ahumlak suboina Bengal da lakladuna Mamta gi lanban nikpa horakre Bengal miyam na pamlibasi namthak tawba awonba adu natte asengba parivartan haibadi ahongba purakpa aduni Madu BJP lengak khaktana purakpa ngamgani haina hugli da tinkiba mioi lak ama henbagi mamangda Prime Minister Narendra Modi na lauthoki Mamta lengak ki mathakta center na pitharakpa achowa choba scheme amsung senfam sing Bengal miyam gi chakhot thorangda sijinakhide senfam sing asi Didi gi TMC lengak na haina thokre haiki
Nakal amaromda CM Mamta Banerjee mabungi macha Abhishek ki loinabi Thai Ningol gi mathakta CBI na notice pirakhiba du TMC gi mathakta laman khumbagi thongni hairakre. Abhishek ki loinabi asigi mathakta sumna action laukhalakpa si Mamta Banerjee bo mingchat thianabagi thongni su hairakli. Maharashtra COVID case angakpa phangna wangkhalakli. Haukiba numit humni thangna na nongmadu COVID positive case lising taruk hena phangki. Ngarang nongmaijing numit anoba COVID case lising taruk ka chatret marfudara mathoi phangki. Miyam da COVID ki cheksin thorang sing ngak na chatpiyu natrabadi lockdown gi awaba mayok naragani haina Shiv Sena na luching balengak na lauthorakre. Amravati district di mangjong na lockdown thamkrabane. State pumbada lockdown thamlakpa yabagi phibam amalairakli. Badragi Pav Ahum COVID protocol ngak tabagidamag lupalising yangkai fine thihankre. Maharashtra da miyam punba ban tawkre. Lebagasigi apunba active case ki chada humbudra manga Kerala amasung Maharashtra dani. Maharashtra da hokiba February tang nipandagi active case chada kuntrataro hengalakli. Aroibada ngasigi tentak pamaroiba pao khara. Ngarang nongmaizing numit Assam da COVID ki anoba case mapan phangki. Jahi Marfuma Thoi Suraba Kavi activist Barbara Rao Tha Taruki jail thamkre. Haukiba Republic Day da thokiba lomi singi hingsagi thokdokta thangsang paiduna haikiba accused maralerba myoyedu phakre. Republic Day gi tulkit wa thokta Disa Ravi nongmugi oina police custody da thamkre. Lok Sabha gi MP Delkar Mumbai hotel amada siduna leramle. ISRO na Chandrayaan 3 launch tawba ingisingani kunithoi phawba yeithokre. Home Minister Amit Sahana COVID vaccine kapagi thorang sing review tawkibaga loinana health official singasu unakre. Jammu Kashmir ge Mehbuba Mufti amasung Farooqna terrorism loishinnabagi damag Pakistan ga wari sananaba Delhi lengakta haizarakre. Congo da Italy gi ambassador hatkre amadi Pakistan lagliba juntha phawba FATF grey list gi thorak pangam loidori. Ngasiga na di Arambai News Guwahati da Manipuri Pao sandok chaba matang isa loisin zabaga loinana tabiriba singbo amukaso hanna kurumjari.